Manipur yauna Echaona sokhallaba state ahum gidamak lupa crore satruka humdra manga Kaithokpada center na Ayaaba Pikhre. Ministry of Home Affairs na ngasi thokiba serolamagi matungina State Disaster Response Fund Sdrf Amasung National Disaster Response Fund Ndrf Tagi Punng Lupa Crore satruka humdra manga Manipur, Gujarat Amasung Tripura gidamak Kaithokpada Ayaaba Pikhibani. Masigi manungda Gujarat na khwaidagi yamna lupa crore satruk phangani. Manipur na lupa crore yankai aduga Tripura na lupa crore kunmanga phangani. Echaona sokhallaba state ahum asida center na interministerial central team sing thaduna phibam yengsilaba matungda flood relief ke senpham asi pibada Ayaaba Pikhibani. Amoromda handakta Echaona sokhankiba Bihar amasung West Bengal da interministerial central team sing thaduna phibam yengsinhalagani haina ministry na phongdorokli. Masigi mamangda Assam, Mizoram, Kerala, Tripura, Nagaland, Andhra Pradesh, Telangana gi oinasu interministerial central team sing thaduna phibam yengchilhan kremadi state sing asida pigadaba senpham sing athubada lepthoklagani hairi. Ministry na phongdokibada sahi asida Sdrf Tagi state kunmathoida lupa crore lising mapan ga suna nipu mari Ndrf Tagi state tara manga da lupa crore lising mari ga samanga kun mapan amasung state disaster mitigation fund dagi state tara mathoida lupa crore lising maga sahum maripu manga pikre hairi.